ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯋꯥꯔꯤ ꯊꯥꯔꯛꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ, ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯕꯤ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ 2017ꯒꯤ ꯁꯤꯒꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ꯫ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯀꯃꯥꯏꯅ ꯈꯪꯅꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦ, ꯑꯗꯨꯒ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯦꯕꯀꯣ꯫ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤ ꯅꯝꯕꯔ ꯈꯪꯗꯕꯅꯤ ꯑꯗꯨꯝ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯌꯥꯝ ꯈꯪꯕꯒꯤ ꯇꯥꯏꯞꯇ ꯋꯥꯔꯤ ꯁꯥꯖꯜꯂꯛꯄ꯫ ꯑꯗꯒꯤ ꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ ꯑꯈꯪꯕ ꯃꯤꯅ ꯁꯥꯟꯅꯔꯤꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯃꯥꯅ ꯐꯣꯟꯁꯦ ꯀꯛꯊꯠꯂꯦ, ꯑꯗ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦ꯫ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯧꯁꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯗꯁꯨ ꯃꯇꯝꯗꯨꯗꯀꯣ ꯑꯁ ꯀꯅꯥꯅꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯈꯪꯉꯤꯖꯥꯠꯅꯣ កាꯏꯅ ꯈꯪꯅꯤꯡꯕ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯕꯗꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯧꯔꯦꯀꯣ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯍꯪꯉꯦ ꯅꯨꯄꯤꯁꯤꯅ, ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ꯫ ꯅꯨꯄꯥꯁꯤꯅꯀꯣ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯁꯨ ꯈꯨꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔ ꯂꯧꯔꯤꯅꯤ ꯀꯥꯏ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯎꯗꯠ ꯁꯨꯝ ꯈꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗ ꯈꯪꯅꯁꯦ ꯈꯣꯠꯁꯦ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯇꯟꯒꯨꯝ ꯀꯩꯒꯨꯝ ꯐꯣꯟ ꯈꯔ ꯄꯥꯏꯈꯠꯇꯀꯣ ꯑꯃꯨꯛ ꯇꯧꯋꯦ꯫ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯇꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯀꯣ ꯅꯨꯄꯤꯁꯤꯗ꯫ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯈꯟꯖꯕꯗꯨꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯏꯁꯤꯕꯣ ꯀꯥꯏꯅ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯟꯕꯗꯣꯀꯣ ꯑꯗꯨ ꯐꯥꯎꯕꯗꯩ ꯃꯥꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯤꯒꯤ ꯂꯩꯐꯝ ꯑꯗꯒꯤ ꯃꯃꯤꯡ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥꯁꯦ ꯈꯪꯗꯦ꯫ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯍꯪꯉꯤꯀꯣ, ꯅꯪꯒꯤ ꯂꯩꯐꯝꯅ ꯀꯥꯏꯗꯅꯣ ꯈꯣꯠꯄꯅꯣꯅ ꯍꯥꯏꯅꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ꯫ ꯑꯗ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ, ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯩ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯃꯔꯝꯀꯣ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕꯁꯦ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯅꯈꯤꯕꯗꯣꯀꯣ, ꯋꯥꯈꯜ ꯆꯥꯟꯅꯗꯕꯅꯤ ꯈꯪꯗꯦ, ꯃꯣꯠ ꯇꯤꯟꯅꯗꯕꯩꯅꯤ ꯈꯪꯗꯦ, ꯀꯥꯏꯅꯈꯤꯕ꯫ ꯑꯗ ꯃꯥꯁꯦ ꯀꯅꯥꯝꯇ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯂꯩꯕꯗꯣ ꯇꯟꯕꯗꯣ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕ ꯑꯃ ꯄꯥꯝꯖꯕꯒꯤ ꯃꯥꯅ ꯐꯥꯎꯅꯈꯤꯕꯅꯤ ꯅꯨꯄꯥꯁꯤꯒ꯫ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ, ꯑꯩ ꯏꯇꯣꯝꯇ ꯄꯣꯛꯑꯦ, ꯅꯨꯄꯥ ꯏꯊꯟꯇꯅꯦ, ꯅꯨꯄꯥꯗꯁꯨ ꯑꯩ ꯏꯇꯣꯝꯇ ꯄꯣꯛꯄꯅꯦ ꯈꯣꯠꯄꯅꯦꯅꯦ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥꯁꯤꯅ ꯉꯥꯡꯉꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯊꯟꯇ ꯄꯣꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩ, ꯑꯗꯒꯤ ꯂꯧꯁꯤꯡꯒ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯋꯥꯁꯦ ꯍꯦꯛ ꯉꯥꯡꯉꯤ꯫ ꯌꯥꯝꯅ ꯊꯦꯡꯉꯕ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯩ ꯐꯣꯟꯁꯦ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯕꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯍꯥꯏꯌꯦꯕꯀꯣ, ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯅꯤꯗ꯫ ꯐꯣꯟ ꯄꯥꯏꯌꯨ ꯈꯣꯠꯂꯣ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯌꯥꯅꯤꯡꯉꯨꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯗꯣꯀꯣ꯫ ꯍꯥꯏꯕꯗꯒꯤ ꯁꯛ ꯈꯪꯅꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯔꯦ꯫ ꯑꯗ ꯌꯥꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ, ꯅꯪ ꯅꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯀꯅꯨ, ꯅꯊꯟꯇ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕꯀꯣ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏ, ꯀꯩꯒꯤꯅꯣ ꯏꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯛꯃꯤꯟꯅꯕꯁꯦ ꯀꯩꯗꯧꯒꯦ ꯁꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯏꯀꯥꯏꯖꯩ ꯁꯤꯅꯦꯕꯀꯣ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯍꯥꯏꯕ ꯏꯜꯂꯤꯅꯤ ꯈꯪꯗꯦ ꯅꯨꯄꯥꯁꯤꯅ, ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯖꯕꯗꯣ ꯏꯃꯥꯟꯅꯕꯤꯒ ꯊꯣꯛꯑꯒ ꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯑꯗ ꯏꯃꯥꯟꯅꯕꯤꯗꯨ ꯑꯃꯨꯛ ꯄꯥꯝꯈ꯭ꯔꯒꯗꯤ ꯀꯥꯏꯅꯒ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯄꯤꯛꯁꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯃꯇꯝꯗꯨꯗ ꯈꯟꯕꯁꯦ ꯏꯃꯥꯟꯅꯕꯤꯒ ꯊꯣꯛꯃꯤꯟꯅꯔꯒ ꯏꯃꯥꯟꯅꯕꯤꯁꯦ ꯑꯣꯏꯅ ꯄꯥꯝꯈ꯭ꯔꯕ, ꯃꯥꯅ ꯑꯩ ꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ, ꯑꯁ ꯑꯩꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤꯗ꯭ꯔꯥ ꯀꯥꯏꯅꯒ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜꯗꯣ ꯈꯔ ꯄꯤꯛꯁꯟꯕꯅꯤꯅ ꯃꯥꯁꯦ ꯍꯣꯏꯅ ꯌꯥꯔꯦ꯫ ꯑꯗ ꯃꯣꯏꯕꯥꯅꯤꯁꯦ ꯃꯇꯝꯁꯦ ꯍꯥꯏꯅꯔꯦꯀꯣ꯫ ꯑꯍꯥꯟꯕ ꯊꯥꯅꯕ ꯃꯇꯝꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯍꯔꯥꯎꯖꯩ, ꯍꯥꯏꯗꯤ ꯐꯣꯟꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯇꯥꯔꯦ, ꯑꯁꯦꯡꯕꯗꯗꯤ ꯑꯝꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯀꯥꯏꯅ ꯈꯜꯂꯒ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯣꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯅ, ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯦꯅ꯫ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯈꯣꯡꯉꯦ꯫ ꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯍꯥꯏꯗꯤ ꯎꯔꯅꯤ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯅꯤꯅ ꯈꯟꯖꯔꯒ ꯎꯅꯔꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯄꯠ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗꯤ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ꯫ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯗ ꯀꯥꯏꯅ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯕꯗꯣ, ꯐꯣꯟꯗ ꯈꯪꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ, ꯃꯁꯤ ꯇꯣꯛꯊꯣꯛꯑꯒꯦꯗ ꯀꯥꯏꯅ ꯊꯑꯣꯏ ꯋꯥꯑꯣꯏꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯄꯥꯎꯁꯦ ꯊꯤꯖꯅ ꯐꯥꯎꯔꯨꯗ꯭ꯔꯦꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ, ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯁꯦ ꯎꯕꯗ ꯅꯨꯄꯤꯁꯤꯅ ꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯉꯝꯗꯕꯀꯣ꯫ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯅ ꯅꯨꯄꯥꯁꯦ ꯊꯥꯖꯔꯒꯦ ꯌꯧꯅ ꯊꯥꯖꯔꯨꯔꯒꯁꯨ ꯍꯦꯛ ꯊꯣꯛꯄꯝ ꯇꯧꯔꯛꯄ, ꯊꯥꯖꯔꯔꯣꯏꯒꯦꯗ ꯃꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯗ ꯈꯜꯂꯒꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯁꯨ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯈꯟꯖꯥꯟꯅꯕ ꯑꯃ ꯄꯣꯛꯑꯦ꯫ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯦ ꯃꯣꯏ ꯑꯅꯤꯁꯦ꯫
Nongma ko numidang wairam ama itha thajadana ko nupasina call tawre call tawpasi miss call si dum khra yamna leiram bazani nupisi paikhatle ko kedoboyong sade phone paidri don hai nupisina aido thaba kai kalo shalubagi phone se paiba sangdre khotare kedorogen hai kas nang tholo sine ne da ai lei sine ko nupisi ma se swai laweba ko kaino mana ise am phajana khangi sibo akoi swai da lei hai sibo kaina direct ka hajilak pasan nupisi ma pakhat pai tare ne de khudak to je hajilak pon nupisi ai pharak tani khoni gana haije ko nupasina numi tama se hidak ka khra ngarum ka taba mali hai ko hekta thol tabi yaroi kho tabi yaroi kana phau sa jalak puto nang ai nusidraba na ai nusidabai na troina sam phajana wana ga la aga nang thola ri haina tro yare ka haikpa nupisi nungai jade bo ko haidi pangine bako nupi se nupa ne khairaga matama kaima thanaraga tholo prasuna ti nupa na khudakta laaga nang thoglo o kan haibuda amukta su sak unadriba mana thouba se nupa na harin kai hoi na yaba sinu su nupa sina yamba usitabagi maramama ohelakane bako masi su tho aroge na khanbase ko nungai taba ma thamoi da phawre aigi da makta lakcharaga kaina ga khanjaba do mana se ma se tho e ko thokpas da nupa na haiba mafam jiga nupi man haim pham khaliba mafam jiga ti khenara me ba nupa na noi adwai kan haibasi yam khenara me nupa sina khangi sina nupi si lam amogi kaithen macha ko bazar macha ga leiba do adwai du ne ba ko nupi sina khalisna mogi leirak manung si yong changak pra leirak se kaina khanjaru nupi je phana sangna tho e ko mathanda tho e nupa se ma se thengna nupa se khogi gai macha da la ame ko numi se gai macha da lak pa se kaisham na masa yamna nan ba oide nupi ma unaba chalini har dikhra ke de na khotna sengna phiron do hanba bangna tragasu iruja mai thajana khotna lakpagi mami ma ude ko makko maru ge pha pharaga degi kwara talab amasu sabe sai bagi umbai chimbal na ya da ngangbam lei thane tumai ga ngang ga makhom ka do kya ina nan da bida la e ko nu pase la e de pi masu adum unare ko unaraga nu pi sina askai nu ni imon mu lap ne ga imon mo la dana kai ni khanje nu pi ma ni dum masa se nana thosai ne paduga nu pase ma se marks kai ka dum ko updo hoi prak marks mokti natte hai ko ngaksam dagina koi naton phawa kai mai hai dinu khal mai khumjan ba phi mo jan ma gari thob dugum kupsal laga lakpa jani da adu do jingthar pa kan ni masakti phase hai ko nupa sa mola ga jum sak phajabam lei da ne ko anatomy chumba do adu oi besen pi wari ngak sana re de pasna du di chatlage en hai khoi en hai change ada nupa sana ko nupi mu unai ni kaina ga yamna respect tham da har ga di phajana mafam chawa ma da ning thi jana unabi da ko number 1 adagi mi ma se mai da makta matam mangai thokla ini sakang mai khangna ban e yamna magna traga su nai thoklu pai kenoma nusiba mi ma da kenoma pijaning bodo adui mong su utte ko nupa sa da nang sak to yeng yare changro haibagi mo om tor ni pise kya hai ning da boy tan boy ma change ko kai to boy tho uri da kaina ma se amusu khanbido khanjana bodo ma se dum tanna dum changrade numidang se wai shanai ko sanaraga inga saido isa do nan da bodu da no da achapo chaji khotchi haibodo aido ikai da haidram ni khotram ni na nupas na mu yam na mu phajana mu cham thor asidang nupi jang thajare ko thajabadagi nungsinare nungsina badagi dum nupi sina chu pamjagre sima masak te yenguba masak sti ngaujabadu man hek yengbu phajaba sak ado oire oibadagi moi ni sinongma kumai amani kumai sidi pala arage panbira anu hai ada kumai sida moi bani se unai ada unaba ka sida ka lamsam thamna chalaga moi ni achapo ka chai adagi mafam du phajabadu adum yenge nupi sisu masada nungai ba harau ba madi phawi maramdi mayam tinba koiba haiba simaktabu mayam piar lo laknai ni dana sesta maga chaminai ba misi masak phajai yengba nungai haibudo adugi yamna nungai jaba mayam mangda chauthok jabagi ihul amadi mon phawe kasta nupa sna mon da kamai haige da ngasi chela dam ni sineba nupi se ma se haipet yadi yaningi ko kanano karino di ma thaoina khanjiluba natte dubu phajaba haiba simaktabu aigiloina oiningi dana adubu taibang miyo beni wakhan khanthaba phajana ngamba kangbu na khanthajare da khanthaba watpa kangbu na khanthagitra dima se yaning budi phaw adubu nupa ma na chela shi haiba matam da nupi man ai yaninge kain harau haiba sidi yam bana khumna thaba male ada nupi se ma se khumgi dai nu mi se ko yaroi kholoi kan hai pa chel dam ni shi
ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅ ꯃꯣꯏꯕꯥꯅꯤꯁꯤ ꯎꯅꯔꯦꯀꯣ ꯑꯗ ꯎꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯁꯨ ꯈꯔ ꯄꯪꯖꯕ ꯈꯔ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯃꯦꯀꯣ ꯊꯝꯃꯒ ꯃꯥꯁꯦ ꯆꯦꯜꯂꯁꯨ ꯌꯥꯔꯦꯅ ꯈꯟꯖꯕ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗ ꯃꯥ ꯀꯞꯄꯦ ꯅꯨꯃꯤꯠꯁꯦ ꯃꯥ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯃꯥꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯌꯥꯔꯒꯦꯗꯥꯅ ꯈꯟꯖꯔꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕꯗꯅ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯝꯃꯦꯗꯅ ꯑꯗꯣ ꯃꯌꯨꯝ ꯇꯥꯅ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯦꯕ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯀꯩꯝ ꯍꯥꯏꯗꯕ ꯅꯨꯄꯤꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯒꯨꯝ ꯑꯗꯒꯤ ꯃꯁꯥꯗ ꯏꯐꯛ ꯐꯛꯆꯜꯂꯒ ꯅꯨꯄꯥꯁꯤꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏ ꯉꯝꯗꯕꯤ ꯃꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯌꯨꯝꯗ ꯆꯪꯉꯛꯑꯦ ꯁꯤꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯕꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯆꯦꯠꯁꯟꯅ ꯅꯨꯡꯁꯤꯅꯩ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯤꯟꯕꯗꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯕꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒꯁꯦ ꯃꯉꯣꯟꯗ ꯍꯦꯛ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯤ ꯑꯗꯒꯤ ꯀꯦꯁꯦꯠꯀꯥꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯀꯦꯁꯦꯠꯀꯥꯁꯦ ꯄꯤꯅꯗꯅ ꯈꯣꯠꯇꯅ ꯅꯨꯄꯤꯁꯤꯅꯁꯨꯀꯣ ꯃꯥꯅ ꯂꯩꯖꯕ ꯀꯩꯅꯣꯝꯃ ꯂꯩꯕꯗ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤ ꯄꯤꯖꯅꯤꯡꯉꯤꯗꯅ ꯄꯤꯔꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯌꯥꯍꯟꯗꯦ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯃꯣꯏꯒꯤ ꯑꯄꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯟꯕ ꯑꯗꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯃꯔꯛꯁꯤꯃ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯀꯣ ꯅꯨꯄꯥꯅ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯦ ꯑꯗꯩ ꯍꯛꯆꯥꯡ ꯈꯤꯇꯪ ꯉꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯪꯕꯤꯕ ꯑꯗ ꯌꯥꯝꯅꯁꯨ ꯄꯦꯟꯖꯕꯗꯣ ꯅꯨꯄꯤꯅꯀꯣ ꯑꯁꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅ ꯈꯟꯖꯩꯌꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯐꯖꯅ ꯂꯣꯏꯁꯟꯗ꯭ꯔꯤ ꯌꯨꯝꯁꯦ ꯐꯖꯅ ꯂꯣꯏꯁꯜꯂꯀꯥꯟꯗ ꯑꯩ ꯅꯪ ꯂꯧꯔꯗꯝꯅꯤ ꯈꯣꯠꯂꯗꯝꯅꯤ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯥꯏꯈꯤꯕꯁꯦꯀꯣ ꯅꯥꯀꯣꯏꯅꯅ ꯅꯨꯄꯤꯁꯤꯗ ꯑꯩ ꯀꯩꯅꯣꯝꯗꯤ ꯂꯩ ꯅꯉꯣꯟꯗ ꯍꯥꯏꯗꯧꯕ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯀꯩ ꯋꯥꯔꯤꯅꯣ ꯅꯪ ꯁꯥꯎꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯁꯤꯅꯦꯕꯀꯣ ꯁꯥꯎꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅ ꯍꯪꯉꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦꯅꯦ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯛꯇꯁꯨꯀꯣ ꯐꯖꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯗꯧ ꯂꯩꯕꯅꯤ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯦ ꯁꯥꯎꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅ ꯍꯥꯏꯕꯁꯦ 4-5ꯔꯛꯇꯤ ꯁꯨꯔꯦꯕ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯄꯨꯔꯥ ꯆꯠꯈꯤꯗ꯭ꯔꯦ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦꯀꯣ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯁꯨꯝ ꯆꯠꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯣꯐꯀꯨꯝꯕ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ 9-10 ꯐꯥꯎꯗꯤ ꯃꯥꯁꯦ ꯀꯩꯝꯇ ꯈꯜꯂꯝꯗꯦꯕꯀꯣ ꯃꯥꯏ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯖꯥꯠꯂꯥ ꯈꯣꯠꯇ꯭ꯔꯖꯥꯠꯂꯥꯅ ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯑꯗꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯝꯇꯁꯨ ꯃꯥꯅ ꯑꯩ ꯑꯗꯩ ꯀꯣꯏꯅꯩ ꯈꯣꯠꯅꯩꯗꯤ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯒꯁꯨ ꯎꯅꯕ ꯊꯣꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯗꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯔꯦꯀꯣ ꯂꯩꯕꯁꯦ ꯊꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯃꯤꯠ 10ꯅꯤꯗꯤ ꯍꯦꯜꯂꯦ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯃꯥꯁꯦ ꯋꯥꯅ ꯈꯥꯡꯕꯁꯤꯗ ꯃꯥꯅ ꯅꯝꯕꯔꯁꯤꯗ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯦꯁꯦꯁ ꯑꯃꯨꯛ ꯊꯥꯕꯤ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯈꯟꯖꯕꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯇꯥꯍꯧꯕ ꯃꯥꯜꯂꯤ ꯇꯥꯍꯧꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯣꯟꯁꯦ ꯇꯥꯍꯧꯔꯒꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯏꯅ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯐꯅ ꯈꯟꯗꯣꯛꯄ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯥ ꯆꯤꯟꯐꯥ ꯄꯨꯔꯝꯗꯕ ꯌꯥꯏꯗ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯒ ꯃꯥꯁꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯛ ꯈꯔ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯅ ꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯒ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯨꯗꯤ ꯃꯥꯁꯦ ꯆꯥꯔꯝ ꯊꯔꯝ ꯈꯪꯗꯕꯤꯗ ꯂꯩꯔꯦ ꯑꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10ꯒ ꯇꯥꯔꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯂꯥꯛꯄꯖꯥꯠꯅꯤꯗ ꯐꯣꯟꯁꯦ ꯂꯥꯛꯄꯗꯤ ꯃꯥꯅ ꯄꯥꯏꯈꯠꯀꯦꯅ ꯇꯧꯔꯀꯥꯟꯁꯤꯗ ꯏꯉꯛ ꯉꯛꯄ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥ ꯈꯪꯅꯖꯕ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯤ ꯑꯣꯏꯗ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯃꯤꯍꯨꯟꯒ ꯗꯪ ꯆꯣꯡꯉꯒ ꯃꯥꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯐꯣꯟ ꯌꯥꯗꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯃꯁꯥꯗ ꯍꯔꯥꯎꯖꯅ ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯄꯥꯏꯔꯛꯑꯦꯕꯀꯣ ꯍꯜꯂꯣꯅ ꯍꯥꯏꯔꯦꯀꯣ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯅꯥꯅ ꯍꯪꯉꯦ ꯅꯪ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯁꯤꯁꯤꯒ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯃꯥꯗꯤ ꯃꯃꯤꯡ ꯂꯩꯐꯝꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯒꯗꯤ ꯑꯣꯟꯅꯕꯅꯤꯅ ꯃꯥ ꯈꯪꯅꯗꯦ ꯈꯣꯠꯇꯦ ꯑꯩ ꯈꯪꯅꯕꯗꯨꯗꯤ ꯁꯤ ꯀꯧꯏ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯍꯥꯏꯔꯦ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯤꯗꯤ ꯆꯨꯝꯃꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯃꯆꯥ ꯂꯩꯔꯕꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯊꯤꯅ ꯐꯨꯅꯕꯀꯣ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯪꯗꯕꯅꯤ ꯈꯣꯠꯇꯕꯅꯦꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯩꯁꯦ ꯏꯄꯥꯝꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯧꯔꯒ ꯑꯉꯥꯡ ꯂꯩꯔꯕꯅꯤꯅ ꯈꯥꯏꯅꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯑꯗ ꯅꯝꯕꯔꯁꯦ ꯃꯥꯅ ꯁꯨꯝ ꯁꯦꯞ ꯇꯧꯔꯝꯕꯁꯤꯗ ꯑꯩꯁꯦ ꯀꯣꯜꯁꯦ ꯇꯧꯔ ꯌꯦꯡꯕꯁꯤꯗ ꯅꯪꯒꯤ ꯇꯥꯕꯅꯤ ꯁꯤꯅꯦꯕ
ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏꯁꯦ ꯍꯣꯏ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯏꯁꯦ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯁꯨꯈ꯭ꯔꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯗꯨꯝ ꯀꯣꯏꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯗꯒꯤ ꯑꯩ ꯃꯥꯒ ꯁꯥꯎꯅꯔꯒ ꯈꯥꯏꯅꯔꯒ ꯂꯩꯕꯅꯤ ꯏꯄꯥꯝꯗ ꯂꯩꯔꯨꯕꯅꯤ ꯃꯥꯁꯦ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛꯀ ꯊꯛꯆꯜꯂꯒ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯀꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯃꯃꯤꯠ ꯉꯥꯎꯔꯛꯄ ꯃꯤꯅꯤ ꯈꯣꯠꯄꯅꯤ ꯑꯩ ꯅꯉꯣꯟꯗ ꯁꯤ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯍꯣꯏ ꯅꯪꯅ ꯂꯩꯅꯤꯡꯉꯒꯁꯨ ꯅꯨꯄꯥꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯂꯩꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯗꯧꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯅꯤ ꯁꯤꯅꯦꯕ ꯑꯁꯣꯝꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯃꯁꯥꯗ ꯅꯔꯚꯁ ꯑꯃ ꯆꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯕꯁꯤꯗꯀꯣ ꯊꯥꯖꯔꯨꯕꯅꯤ ꯃꯥꯅ ꯁꯨꯛꯂꯥꯟ ꯂꯥꯜꯂꯨꯕ ꯅꯠꯇꯦ ꯍꯣꯏ ꯃꯥꯒꯤ ꯑꯔꯥꯟꯕ ꯍꯥꯏꯔꯒꯗꯤ ꯂꯩ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯃꯥꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯑꯗꯩ ꯅꯨꯄꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥ ꯊꯣꯛꯎꯕ ꯅꯨꯄꯥꯅ ꯊꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯍꯔꯥꯎꯅ ꯊꯣꯛꯎꯕ ꯁꯤꯅꯤ ꯑꯄꯪꯕꯗꯣ ꯃꯤꯅ ꯆꯥꯟꯁ ꯂꯧꯕꯤꯕꯅꯦꯕꯀꯣ ꯁꯤꯗꯤ ꯃꯥꯅ ꯂꯥꯜꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯗꯤ ꯑꯩꯁꯦ ꯂꯥꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯌꯥꯔꯨꯕꯅꯤꯀꯣ ꯍꯥꯏ ꯃꯥꯁꯦ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯇꯅꯕ ꯍꯣꯠꯅꯔꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯍꯥꯏ ꯃꯤꯒꯤ ꯅꯨꯄꯤꯗꯨꯗꯗꯤ ꯀꯃꯥꯏꯅ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯅꯤ ꯈꯣꯠꯂꯅꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯃꯥꯅ ꯍꯥꯏꯗꯕꯅꯤ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯃꯒ ꯃꯥꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯦ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯤ ꯂꯣꯏꯔꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯛꯇꯕ ꯔꯤꯡꯗꯤ ꯆꯠꯂꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯐꯣꯟꯁꯦ ꯔꯤꯡ ꯆꯠꯂꯒꯁꯨ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯄꯥꯏꯔꯛꯄ ꯑꯗ ꯅꯨꯄꯤꯁꯤꯅ ꯄꯥꯏꯔꯛꯄ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯔꯒ ꯑꯩ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯦꯅ ꯃꯥꯁꯦ ꯍꯥꯏꯌꯦꯕꯀꯣ ꯀꯞꯄꯒ ꯃꯥꯅ ꯃꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯖꯔꯦꯀꯣ ꯏꯅꯝꯃ ꯑꯩ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯣ ꯃꯉꯣꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯈꯤꯇꯪ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯃꯤꯒꯤꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤꯅ ꯌꯥꯔꯛꯇꯕꯗꯤ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ ꯂꯩꯉꯩꯁꯤꯗ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯇꯨꯡꯁꯤꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯝꯗꯩ ꯃꯦꯁꯦꯁ ꯂꯥꯛꯑꯝꯃꯦ ꯐꯣꯟꯁꯦ ꯇꯧꯔꯝꯃꯒ ꯃꯥꯅ ꯃꯄꯥ ꯆꯥꯅꯗꯕꯩ ꯄꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯁꯦꯁ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯤ ꯑꯃꯨꯛ ꯇꯧꯔꯛꯏꯖꯥ ꯑꯣꯏꯔꯦ ꯐꯣꯟꯁꯦ ꯑꯗꯩ ꯃꯥꯁꯦ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯆꯥꯝꯊꯣꯛꯅꯕ ꯐꯪꯉꯅꯤ ꯈꯟꯕꯒꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕꯗꯒꯤ ꯃꯥꯅ ꯀꯣꯜꯁꯦ ꯑꯃꯨꯛ ꯇꯧꯋꯦ ꯑꯗꯩ ꯀꯣꯜꯁꯦ ꯇꯧꯔꯀꯥꯟꯁꯤꯗꯀꯣ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯣꯅ ꯍꯥꯏꯀꯣ ꯅꯨꯄꯥ ꯑꯃ ꯄꯥꯏꯔꯛꯑꯦ ꯅꯨꯄꯥ ꯑꯃ ꯄꯥꯏꯔꯛꯄꯗꯤ ꯍꯣꯏ ꯑꯩ ꯀꯧꯒꯦ ꯈꯣꯠꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯃꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯃꯈꯣꯟꯁꯦ ꯅꯤꯛꯑꯒ ꯍꯥꯟꯅ ꯆꯩꯔꯝꯃꯦꯀꯣ ꯃꯥꯒꯤ ꯆꯩꯐꯝ ꯊꯣꯛꯄ ꯆꯤꯟꯗ ꯊꯣꯛꯄ ꯈꯔꯗꯣ ꯃꯥ ꯃꯇꯝꯗ ꯆꯩꯒꯤ ꯍꯥꯏꯀꯣ ꯀꯃꯥꯏꯅ ꯆꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏ ꯆꯩꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯄꯦꯜꯂꯛꯇꯕꯗꯣꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯩ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯀꯞꯄꯒꯀꯣ ꯅꯨꯄꯥꯁꯤꯅ ꯊꯦꯝꯃꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅꯀꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯦ ꯑꯗ ꯃꯅꯦꯝ ꯃꯀꯨꯒꯤ ꯌꯥꯅꯕ ꯆꯠꯇꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯛ ꯇꯥꯈꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨ ꯃꯄꯥꯝꯗꯩꯗ ꯆꯠꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅꯒ ꯅꯨꯄꯥꯁꯨ ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯠꯀꯤ ꯑꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯕꯨ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯦꯀꯣ ꯁꯤꯅ ꯅꯨꯄꯥꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯑꯣꯏꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯃꯆꯥ ꯅꯤꯡꯊꯤꯖꯅ ꯂꯧꯅꯤ ꯈꯪꯗꯕꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯑꯗꯩ ꯃꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯤ ꯑꯗꯩ ꯃꯣꯏ ꯃꯄꯥꯝꯗ ꯂꯩꯔꯨꯁꯦ ꯌꯥꯗꯕꯒꯤ ꯑꯩꯒ ꯁꯥꯎꯅꯕꯒꯤ ꯑꯩꯕꯨ ꯂꯪꯊꯣꯛꯑꯃ ꯆꯠꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯂꯤꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯦ ꯎꯔꯨꯕ ꯅꯠꯇꯕꯅꯤꯅ ꯁꯤꯗꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯀꯣ ꯑꯗꯩ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯈꯜꯂꯦ ꯑꯩꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯔꯕꯁꯤꯕꯨ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯒꯦꯗ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯆꯦꯟꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯔꯦ ꯉꯝꯅꯤ ꯁꯤꯅꯦꯕ ꯆꯦꯜꯂꯁꯦ ꯁꯤꯅꯤ ꯍꯥꯏꯅꯔꯦꯀꯣ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯕ ꯄꯣꯠꯁꯦ ꯃꯥ ꯐꯖꯅ ꯑꯗꯨꯝ ꯊꯦꯝꯊꯕꯤꯔꯝꯃꯦ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯄꯤꯁꯦ ꯐꯖꯅ ꯁꯨꯝꯕꯤꯔꯝꯃꯦꯀꯣ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯕ ꯃꯇꯨꯡꯁꯤꯗ ꯆꯦꯟꯕꯒꯤ ꯅꯨꯃꯤꯠꯁꯦ ꯊꯥꯅꯔꯦꯀꯣ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒꯦꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯑꯩ ꯃꯥꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯒꯦꯅ ꯅꯨꯄꯤꯁꯦ ꯈꯜꯂꯒ ꯃꯇꯝꯁꯦ ꯊꯥꯅꯔꯝꯃꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯆꯠꯇ꯭ꯔꯕ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈ꯭ꯔꯕꯖꯥꯠꯅꯤꯗ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤ ꯑꯗꯨꯝ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟꯁꯦ ꯂꯥꯛꯆꯔꯦꯕꯀꯣ ꯑꯁ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯤ ꯃꯇꯨ ꯃꯆꯥꯁꯦ ꯀꯩꯁꯨ ꯀꯥꯏꯅꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯑꯩꯉꯣꯟꯗꯇꯕꯨ ꯃꯥꯅ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯖꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕ ꯁꯤ ꯅꯠꯇꯅ ꯃꯥꯁꯦ ꯑꯇꯩ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨ ꯁꯨꯈꯪ ꯈꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯀꯃꯥꯏꯅ ꯂꯧꯔꯒ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯥꯅꯁꯨ ꯁꯦꯡꯗꯣꯛꯑꯝꯗ꯭ꯔꯦ ꯀꯞꯈꯤ ꯃꯇꯝꯁꯤꯗꯀꯣ ꯃꯥ ꯌꯥꯝ ꯀꯞꯈꯤ ꯑꯗꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯝꯇ ꯆꯪꯗꯦ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟꯅꯦ ꯃꯥꯅ ꯅꯥꯏꯁꯦ ꯄꯨꯔꯥ ꯆꯠꯂꯦꯕ ꯃꯁꯥꯁꯦ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯝꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯃꯀꯣꯛꯇ ꯆꯨꯔꯒ ꯂꯩ ꯑꯗ ꯐꯅ ꯀꯨꯏꯅ ꯀꯦꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯤ ꯃꯥ ꯐꯥꯎꯗꯦꯀꯣ ꯅꯨꯡꯁꯤꯕꯩ ꯃꯩꯆꯥꯛꯁꯦ ꯀꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯑꯃꯁꯨ ꯇꯧꯁꯜꯂꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅꯕꯁꯦ ꯃꯥ ꯑꯗꯨꯝ ꯊꯣꯛꯏꯀꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯅ ꯁꯤꯗꯩꯁꯤꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯦ ꯍꯣꯏ ꯊꯣꯛꯄꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄꯩ ꯃꯣꯏꯁꯦ ꯄꯨꯂꯞ ꯆꯠꯄꯖꯥꯠꯅꯤꯗ ꯄꯨꯂꯞ ꯂꯩꯁꯥꯕꯤꯉꯩ ꯄꯨꯂꯞꯀ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯒꯤ ꯃꯇꯦꯡꯒ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯇꯧꯕꯗꯣ ꯑꯗꯨ ꯆꯠꯂꯒ ꯃꯣꯏꯁꯦ ꯑꯍꯤꯡ ꯂꯦꯛꯂꯛꯑꯦꯀꯣ ꯃꯆꯦ ꯍꯣꯏꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒ ꯅꯣꯡꯉꯥꯜꯂꯒ ꯍꯟꯒꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯛꯇꯣꯗ ꯍꯜꯂꯛꯀꯗꯕ ꯃꯣꯏꯗꯤ ꯂꯥꯛꯄꯗꯕꯨꯗꯤ ꯑꯣꯛꯇꯣꯗ ꯂꯥꯛꯆꯕ ꯑꯗ ꯍꯜꯂꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯆꯠꯂꯤꯁꯦ ꯃꯣꯏ 2-3 ꯁꯨꯏꯀꯣ ꯅꯨꯄꯤ ꯑꯗ ꯍꯟꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯀꯣ ꯅꯨꯄꯥ ꯑꯃ ꯈꯪꯅꯕ ꯂꯩꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯚꯦꯟ ꯊꯧꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯊꯧꯕꯁꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯧꯕ ꯂꯥꯛꯑꯟꯁꯤ ꯃꯥꯒꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯤꯅꯦꯕꯀோ ꯈꯔ ꯉꯟꯅ ꯂꯧꯕ ꯂꯥꯛꯑꯒ ꯀꯣꯏꯕꯁꯨ ꯆꯠꯄ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯥ ꯀꯥꯟ ꯍꯥꯏ ꯃꯣꯏꯁꯦ ꯍꯣꯏꯅ ꯌꯥꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯣꯏꯁꯦ ꯚꯦꯟꯁꯤꯗ ꯂꯧꯕ ꯂꯥꯛꯑꯦ ꯑꯗ ꯑꯆꯥꯄꯣꯠꯀ ꯂꯩꯗꯅ ꯈꯣꯠꯇꯅ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯄꯨꯟꯕ ꯍꯥꯏꯔꯦꯗꯅꯀꯣ ꯁꯤꯡꯖꯨꯒ ꯆꯥꯗꯅ ꯑꯆꯥꯄꯣꯠ ꯀꯩꯀꯥꯁꯦ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯄꯨꯜꯂꯦ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯃꯣꯏ 2 ꯂꯥꯛꯑꯦꯕꯀꯣ ꯅꯨꯄꯤꯗꯨꯅ ꯃꯣꯏ 3 ꯆꯠꯄ ꯃꯣꯏ 5 ꯑꯗ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯛꯄꯁꯤꯅ ꯈꯪꯅꯁꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯁꯨꯝ ꯃꯣꯏ ꯀꯣꯏꯅꯕ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯋꯥꯔꯤ ꯑꯆꯥꯄꯣꯠ ꯁꯨꯝ ꯆꯥ ꯈꯣꯠꯇꯅ ꯂꯩ ꯀꯥꯟꯁꯤꯗ ꯑꯝꯇ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨ ꯈꯪꯅꯁꯦ ꯁꯤꯅꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯄꯤꯔꯦꯀꯣ ꯄꯤꯔꯒ ꯅꯨꯄꯥꯁꯦ ꯃꯁꯛ ꯀꯩꯁꯨ ꯐꯖꯗꯦ ꯃꯤꯠꯌꯦꯡ ꯅꯥꯏꯌꯦꯡꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯏꯇꯧ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯤꯠꯌꯦꯡ ꯅꯥꯏ ꯍꯥꯏꯔꯒꯗꯤ ꯃꯁꯛꯇ ꯃꯃꯤꯠꯇꯣ ꯃꯥꯅ ꯆꯨꯝꯅ ꯌꯦꯡꯖꯔꯒꯁꯨ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯁꯛꯇꯥꯁꯤꯗ ꯀꯥꯏꯅ ꯍꯥꯏꯅꯤꯡꯕ ꯁꯛꯇ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅ ꯃꯥꯁꯦ ꯄꯤꯈꯤꯕꯅꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯣ ꯈꯔ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯏꯅꯒ ꯀꯣꯏꯅꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯁꯤꯗꯒꯤ ꯈꯔ ꯈꯪꯅꯔꯛꯑꯦ ꯅꯨꯡꯁꯤꯅꯔꯛꯑꯦꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯂꯥꯛꯄ ꯀꯥꯟꯗꯒ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯍꯦꯛ ꯂꯥꯛꯄ ꯃꯣꯏꯁꯨ ꯍꯦꯛ ꯊꯣꯛꯄ ꯈꯣꯠꯄꯅ ꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯃꯨꯛꯈꯔ ꯑꯃꯨꯛ ꯐꯔꯦꯕꯀꯣ ꯑꯋꯥꯕꯁꯤꯡꯗꯣ ꯈꯤꯇꯪ ꯀꯥꯎꯕ ꯉꯝꯃꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯒ꯭ꯔꯨꯞ ꯎꯅꯕ ꯃꯃꯥꯟꯅꯕ ꯄꯨꯂꯞ ꯎꯅꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯎꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯎꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯃꯥꯒꯁꯨ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗꯤꯝꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯈꯪꯉꯦ ꯍꯥꯏꯔꯒꯗꯤ ꯃꯃꯥꯟꯅꯕꯤꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯀꯣꯏꯅꯖꯕ ꯅꯨꯡꯁꯤꯅꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯈꯟꯅꯔꯛꯑꯦꯕꯀꯣ ꯈꯟꯅꯕ ꯁꯥꯎꯅꯕ ꯃꯔꯛꯇ ꯌꯥꯎꯋꯦ ꯈꯟꯅꯔꯤꯁꯤꯅ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯑꯅꯤꯁꯨꯕꯗ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯇꯤꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯅꯨꯄꯤꯁꯤ나 ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯀꯁꯨ ꯇꯤꯟꯅꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯂꯞꯁꯤꯒꯁꯨ ꯇꯤꯟꯅꯕ ꯂꯝꯁꯦꯀꯣ ꯂꯝꯗꯤ ꯄꯨꯟꯗꯦ ꯑꯗꯨꯒ ꯇꯤꯟꯅꯔꯝꯕ ꯑꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯀꯣ ꯁꯦꯀꯦꯟ ꯂꯞꯁꯤꯅ ꯍꯪꯀꯠꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯅꯨꯄꯤ ꯊꯤꯔꯝꯕ ꯅꯨꯄꯥ ꯅꯪ ꯈꯪꯅꯔꯝꯃꯤ ꯍꯥꯏ ꯈꯣꯠꯂꯝꯃꯤ ꯍꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯩꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕꯗꯒꯤ ꯋꯥꯁꯦ ꯐꯖꯗꯕ ꯔꯣꯝꯗ ꯉꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥꯡꯉꯛꯄ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯉꯥꯛꯀꯣꯏꯅꯦ ꯅꯪ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯈꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯎꯔꯛꯄ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕꯗ ꯃꯥ ꯈꯨꯝꯃꯦ ꯂꯩꯅꯗꯦ ꯈꯣꯠꯇꯦ ꯑꯩ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯃꯥꯁꯦ ꯂꯣꯟꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯑꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯕꯨ ꯍꯪꯀꯠꯂꯛꯄꯁꯦ ꯑꯁꯦꯡꯕ ꯄꯣꯠꯇ ꯍꯪꯉꯛꯄꯅꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯃꯤꯅꯝꯕꯁꯦ ꯃꯥ ꯉꯝꯗꯕꯀꯣ ꯃꯤꯅꯝꯕ ꯉꯝꯗꯕꯗꯩ ꯃꯥꯅ ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯁꯦꯀꯦꯟ ꯂꯞꯁꯤꯗ ꯃꯥꯅ ꯅꯣꯡꯃ ꯌꯥꯝ ꯐꯖꯅ ꯂꯤꯊꯣꯛꯑꯦꯕꯀꯣ ꯑꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯨꯔꯦ ꯈꯣꯠꯂꯨꯔꯦ ꯑꯗꯩ ꯅꯨꯄꯥ ꯀꯣꯏꯗꯅ ꯂꯩꯔꯛꯄꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯂꯥꯞꯊꯣꯛꯀꯣ ꯅꯪꯅ ꯍꯪꯉꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯤꯅꯦꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯈ꯭ꯔꯦ ꯑꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯑꯕ ꯃꯇꯨꯡꯗꯁꯨꯀꯣ ꯁꯦꯀꯦꯟ ꯂꯞꯁꯤꯅ ꯍꯥꯏꯌꯦꯕ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯅꯤꯡꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪ ꯑꯁꯦꯡꯕ ꯂꯤꯊꯣꯛꯑꯒ ꯑꯩ ꯅꯪ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩ ꯈꯣꯠꯂꯤ ꯀꯥꯏ ꯅꯨꯄꯥꯁꯤꯁꯨ ꯋꯥꯔꯤ ꯇꯧꯔꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤꯁꯨ ꯋꯥꯔꯤ ꯇꯧꯔꯛꯑꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯀꯣ ꯅꯨꯡꯁꯤꯅꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯦꯀꯦꯟꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯤꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯍꯥꯏꯔꯒꯗꯤ ꯃꯣꯏꯕꯥꯅꯤ ꯁꯥꯎꯅꯔꯅꯤ ꯈꯠꯅꯔꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯪꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯅꯁꯛ ꯏꯊꯤ ꯊꯤꯔꯗꯅ ꯀꯩꯗ
aina koibise nang kari de yenga koidino nang di nupi thiba nupana koiraga langthoma bani kholama bani nang budi aina hana koirami ba nupi do aduni hena masak phajabi heli man hena phai kholi ka sumaina ngang pai tai nupi si suma su tai bang miyoi ba haiba do oirabani na ko phasu phatra su nupi ani changdam na bada nupi masasina nang ale hore duga man hana koinaram ba nupi duna heli phaba khop hai ma sauningdana hena phaba nupi do ina koiru so yadra nang na engoda tana na haise kaino ka yam khanai ba khanaba se nupa se ta sekengi nupa se ma machin ga thidana khotana tor e ba ko he adum yam phajadaba lon je nganga nang do ina koibi do na pharm ni khangbra nang adumaina taw ba ko engonde etana chingkho ko yani khambra nupi thiba nupa koiba nang laikai myam tana ba lawram muro ka na heta mongo ki halak ba do tamka da wi bai ta nupi je pakhale ba kai nupa no sibo na hai ma je am pakhatle ande pakhat man amu themi ko nupa se thema kan sida amuk sauna ba ngak phare nupa sina kamai to nupa ai ge da ko mana unani ga dipa tholo hai di yadraga na namana bi do phone tora hai dora namana ba hai di nui mungi mi da phone tora hai dora ka hekta tawba adagi phone number se nupi ne biru bana teba ko moigi mapagi adagi moigi mama ki ka phone number se nupi ne pijeru bana te ko ngasai gi nupa do di mama na bi dagi loi loba moi mai number piro moi bai number piro mama na bi se loi pitho mab jani da nupi se mama na bi jam sawning hem ko kadoi pi nang piro nu ya da hai nupi se nu bani nu sinara gam ta piro hai eke do bai piro de no hai mama na bi se na sumo da ka support taw deba kai merang gi support taw drino hai badi nupi ma su khang deba ko sumaina yana na ba amuk koina amuk sauna na tawi ko adugo nupa si su hek sawing da bani mit di koi ba ge chemin da na chapu nupa ge chamin na da na awa nunga jek share taw ba sauda sauraga na wahi wata se bachin makha thina ba ko ba se tawe ba ani su ba ge si su amuk nupi se yuman mari se thame thami sina sidana kamai thangino hai kas na nupa se takpa nupi sina ai yaroi na hai kas nupa se nupi thiba nupa da na yaraga engonda yaldri du na kari no sineba nupi si suma hai ai ma nupi thire khangde ma nai lobi ni hai badagi ai sigilam bis da khong thangjan bani do ai nongonda di yaba ngammoi na hai ba ko ani su bu nupa se tan namfu da nupi masa ma si da sung ya de ba ko sunya gi de prak rep ki ma ong ne ba khangbra ya dra su kai ni nupa sin nupi se ta namdana masana sunya dana koi nupi oi bi ki kai khunda ba se lobi gi ba ko nupi se ma se kappe nupi sin nupa si da lairage chelage na khan bo oita di nupi se dum chengi be ma nupa si da laining de ba ni shuba gi nupa si da laining da maram na haidi haugi ba thodok ki punsi se mana palla ga sungang ba ko ngang ba ni na chumna ngang ba wangang sangang din nattaba mi gi mama pa noi nama do noi napa do alu su nang mai li chatto tawram gani adu gi chatto taw bani na nang su tawi na tro kho tro ga ngang bi ba nupi ma na magi punsi gi aseng wai du li tho ui du na ko mata singna dilan gi de ai ma nupi thi du khang de mai na mai leina ru bani hai li jaru ba du second gi nupa sina di yamna oktabi oina ubi bai tare ne ko sumaina ko adum ngangna ba ya ba ngangna re ko nupa sina ngangba khonbam si taba ngamte ada nupi se to kappaga leire ba ma se thabam tam nupi se tobam khangdre ba chak thonge de na nupa sina mana khoidok thit pa wam hayangani sengna nupa sina ne mama yum da sauna re khalo ba meyum ga khana re de na hoji nupi se call to eta thina eta ngangak pi amagi pusi gi haugi bodo puto eta ngangak pi nupi si su sauraga khumuni khumaga ta na yum da la aga na mana pa da na gili se to tak tho ura haidu ura ka nupi se ngamadi haidu uni gan ha gane mayum de laksalaga laura ura ka ai thonga na le ne ya phok sa dai ne so he da nupi dhamka ta bi nupi je pakhale ne e laikai du da la aga enang se ok ta bi ni nang di nupa du ga do ai lai minaru bani khot minaru bani kai hairak ka drive pakhat pado da nupa se dap tang tor di phaba hekta hierarchy gan hekta tawbu thonga se dumaina tawbi bijani da nupi si ma je nupa ji ma khong je ko de da khak pai ta ne nupi si na mami tai ma pi oro taraga nupa si gi ma khong ji da ko phone si da ai la le ai nang hai ba du yarage na hi laun he kap tringai na nupa si ki thamu si su pen je da ba nupi si na mami tai ma pi taraga ai se yan lanjare amuk khanna tawjaroi nang na hari khai yarage ha ga ne mi bagi taibang pangi wa bagi pandom lom bagi matau si uraga ani su bagi nupa sina ma se harawi ba ko heta ma haraw boi nungai boi tor ge han gi ba yamna ki han khangan bi bo do mongonda nupi sina ki ringai pakhalingai ani su bagi nupa sina man yam nungai ba do oe ba
Sidagi nupi sisu ko ani suba nupa se ma se loina basta khange ma se sumaina tawba mini aina monda singnaruga di yaro ai monda kamaina lapthokani na ma se khalle marak marakta su khalle as ai isai thanda sijagar jira natraga ai nupa se hato maga ai se sijagar jira khalle mana ani subagi nupa se ko haningba phau kribagi maramna ai ngonda box main tawre duga mana ai nataba atopa lamlanbi amadasu kanagumi nupi amadasu mana khudong jaba smaina lawbiraga mangoda smaina kihan khangan tawbiramagadi masu ai dongna marai bak thini ko ai dongna lebam jabang khangoi ko magu mami se sigibana hena phaidan nupisna yam khanjabadu nupisi ishor phawba khoiramme ko ai dum nungai jatabudu ko ai gi akoi paisa nungsa sel tum nungai phaba ai kaimta kalaksade haiba nupa se ma tangdi taiba mapuna loksin biyu ba kai ma si pau ba hek khoirame ba ishor ji da ko unaba kanda ko ani suba nupa ji ga hojiki nupi si ga sauna re ba ko sauna unaba kanda chamthokna ba kanda ga hojiki nupa sina nupi si da gi makok ta ek thajin bi ba mamai da ga mimang tu mang khang da bi da ga mamai mami tek thajilak bi nupa sina ko nupi si da phuri ga mayam harau ja ba do adugi matik harau ja ye de mina ga ko gi pakhang lai sabi phunaraga Puraga nupana nupi pudalaga minaga tingak yengba adegi ahal lamana ga uradi adum changchan ba yawidina noi adumai tawrido kai gino khopano kaina tawbudo talangna ka unabani na moise adumakti yawde haiba ko mon phubi base adum masuma mana bijing uraga tingak ko yelanga chekhibasu yawi ko karigumba laibuk phadana nupa masa mabung mopa jinghai tai ahumari ga thokla ubi borga di mase yam phagadaba adumak swek oidaba ko mase phubi batana dum masaruk oibudu unaba machinga khara khumuraga di nupisin hai nang pami se kaino nang na ise lawgi khalre lawroi khalira asineba nang se ina kaido boi lawdun aina ngata ba nupi to ba lawdun adu di bani kainar sen nupisin am hai neba anangi kaino sengna ga Fajadaba video clip to aingonda yawi adu thadok toini ka heta kihanba yauri ra yaudra dini pisu khangde ba ada bani nahan thengna ba aina nang photo nam hawi kholawi video nam hawi adu thadok toini kan haiba nupi se chamam na ba namde habdi ma se thangai singna di khangine ba ko nupi sina adu erga sumsa na chingnabam yawdo madi mabuk phattabani na lonaga mamana bonaga toroga namhali jala kholi jala na matamda ta sena mama sana sungya ya den pra rep ki mo ongtani tawrido adubu video Fajadaba do myang mangdo ulagadi mama gi tamakta marale chitaba mama pado pusi lekha tagi ni ko na khale nupisna ai ama sigi badi shisanu ko ai ma pangu bagi aina ai gi laibak sida tamam bagi ni aduga ai ima baba di hayeng wai moina ko ahan ojara ba heng wa sidi baba ikai phiru khumaga le hubudi ai pamde da aina khanbai mana sisu nupasi makhong ko laga ma se kappe ba ko nupasi ne phugai phudu ani ba nupi se ko ni phubi bya phubi ra ne ba ko and pura kanda mu ko na mu themak to thembi ye ko thembi ani dina asapot khara lega mu changro nam thajan deba angang macha da heta nei hat piraga ko asapot khara na yaba gi mu ongda ma se mu thajalaga changhan doiba si mo mo to sida ko nupi se to ki matik ma se pen dare ba ko pen da badi ma se kaido doino na se upai sung lai leitre ma se mai da mata mateng pangbina ba se laisalaktre ko kanam usalakta badagi ma se mama sida haine ko nupisina waraba matamdadi hadi ima hasina khuding manina ko nupisina mama sida haine mama tamme ko mama sina phui maje yam satina phui nupije ko maje ta nahi ga tabini hai mama sina phubajda koina su wana laiboi laite boy nomagi chara tana ba hingna ba ko honaraga lairaga noina suma phattabali se chatna bra nangan mama sina phuba ya phuri nupije maje ko nupi to menna laire maje aise khwaidagi phattaba mini ko aimu phattaba mi je lere maroi imana bo sang waro origina bo na maje khalle ko khalla maje hingning boje kya phaudre bo ko mi bagi sining bagi tangka adu yor e mama sina macha ni haije bagi wani macha na dumai taraga mama ibine yenga ga leigata banatte macha na pap ki kong de hadi pap ki kom du da luppaga lerega su mama na makhut pair ga chingat pi ba ngakta ne bo ko macha se mangwa yade na khanbadagi mama sina ko ahalaman singkar tanare tanaraga hojiki nupasi ga wari sanare ba ko nang angang se smaina ngai te ki halli hai chumna pakhang lai sabi ama oibagi nushina dana koina dana tawbudi na traga nang tawrido kari na khopano haina badi nupasu ahalaman lerega na nang sa bi andu tawbani ada tawbani madi oktabini tangang bai ta ne bebaram sa thamdaba adubu nyoi ba habasi punsi se khuba khunam ni ko
ꯑꯍꯥꯟꯕꯒꯤꯗꯨꯒ ꯅꯨꯄꯤꯗꯨꯅ ꯁꯣꯏꯔꯦ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯄꯨꯔꯥ ꯁꯣꯏꯕꯅꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯗꯨꯗꯤ ꯃꯥ ꯅꯨꯄꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯦꯕ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯅꯨꯄꯥꯗꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦꯕ ꯁꯤꯁꯦ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯈꯪꯉꯀꯥꯟꯁꯤꯗꯀꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯂꯤꯊꯣꯛꯑꯦꯗꯅ ꯂꯤꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯅꯨꯄꯥꯁꯦ ꯐꯨꯔꯒ ꯍꯦꯛꯇ ꯁꯥꯊꯤꯅ ꯐꯨꯔꯦ ꯅꯨꯄꯥꯁꯨ ꯃꯤꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯖꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ꯭ꯔꯥꯅ ꯅꯨꯄꯥꯁꯤꯗ ꯐꯨꯔꯦꯀꯣ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯀꯗꯔ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯧꯒꯦꯗꯀꯣ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯨꯄꯤꯁꯨ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯃꯌꯥꯝ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯣ ꯃꯣꯏꯒꯤ ꯁꯥꯒꯩ ꯃꯤꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯀꯥꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯂꯥꯟꯗꯕꯒꯤ ꯇꯥꯏꯞꯇ ꯐꯨꯗꯅꯕ ꯇꯧꯕꯗꯣ ꯁꯤꯗ ꯄꯦꯟꯃꯟꯗꯗꯅꯀꯣ ꯅꯨꯄꯤꯁꯤꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯀꯥꯏ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯅꯣꯏ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯛꯇꯕꯤꯅꯤ ꯈꯣꯠꯇꯕꯤꯅꯤ ꯀꯥꯏ ꯃꯥꯅ ꯍꯦꯛꯇ ꯈꯣꯟ ꯋꯥꯡꯈꯠꯂꯝꯃꯒꯀꯣ ꯅꯨꯄꯤꯁꯤꯒꯤꯀꯣ ꯉꯥꯡꯉꯝꯃꯒ ꯀꯣꯟꯅ ꯃꯥꯁꯦ ꯐꯨꯔꯛꯇꯅꯕ ꯇꯧꯁꯟꯅꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇꯣ ꯅꯨꯄꯤꯁꯤꯅ ꯈꯪꯕꯅꯤ ꯅꯨꯄꯤꯁꯤꯅ ꯄꯦꯟꯃꯟꯗꯗꯅꯀꯣ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯥꯁꯤ ꯃꯈꯖꯥꯏꯁꯦ ꯈꯨꯄꯥꯛꯁꯤꯅ 2-3ꯂꯛ ꯊꯥꯕꯅꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯍꯣꯏ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯄꯜꯂꯣ ꯅꯪ ꯑꯣꯛꯇꯕꯤꯅꯤ 100ꯔꯛ ꯍꯥꯏꯌꯣꯕ ꯅꯨꯄꯤ ꯃꯥ ꯃꯁꯥꯁꯦ ꯌꯥꯒꯦꯕ ꯑꯩ ꯑꯣꯛꯎꯗ꯭ꯔꯦ ꯑꯍꯥꯟꯕꯩ ꯅꯨꯄꯥꯗ ꯑꯩ ꯏꯁꯥꯅ ꯄꯪꯖꯕꯒꯤ ꯑꯩꯁꯦ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯄꯥꯄꯤꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕ ꯑꯩ ꯑꯣꯛꯎꯗꯕꯅꯤ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯣ ꯆꯠꯁꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯅꯝꯐꯨꯗꯅꯤ ꯁꯤꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯕꯅꯦ ꯃꯌꯥꯝ ꯆꯪ ꯈꯥꯝꯗꯣꯛꯑꯦꯀꯣ ꯃꯥꯅ ꯐꯨꯅꯤꯡꯉꯤꯗꯨꯒ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯐꯨꯒꯤꯁꯤꯒ ꯄꯦꯜꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯈꯔ ꯂꯣꯏꯁꯟꯅꯔꯦꯀꯣ ꯏꯖꯠ ꯗꯥꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯃꯥꯅ ꯃꯁꯥꯅ ꯌꯥꯗꯅ ꯈꯣꯠꯇꯨꯅ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯗꯨꯒꯤ ꯑꯍꯟ ꯃꯌꯥꯝ ꯋꯥꯁꯦ ꯊꯦꯝꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯇꯣ ꯃꯥꯡꯕꯅꯤꯅꯀꯣ ꯁꯦꯜꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯔ ꯍꯥꯏꯅꯩꯀꯣ ꯅꯨꯄꯤ ꯃꯁꯥꯁꯤꯅ ꯃꯥ ꯁꯦꯜꯁꯦ ꯂꯧꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯕꯨ ꯁꯦꯜ ꯂꯧꯅꯤꯡꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡꯅꯁꯨ ꯃꯃꯥꯁꯤꯅꯁꯨ ꯁꯦꯜꯁꯦ ꯂꯧꯔꯣꯏꯁꯤꯗ ꯀꯩꯗꯧꯕꯩꯅꯣ ꯁꯦꯜ ꯂꯧꯗꯣꯏꯁꯦ ꯏꯆꯥꯁꯦ ꯃꯃꯜ ꯄꯤꯔꯒ ꯃꯃꯜ ꯇꯤꯛꯅꯔꯒ ꯌꯣꯟꯕ ꯅꯠꯇꯦ ꯃꯥꯅ ꯎꯁꯤꯠꯃꯟꯗꯕꯗꯨꯒꯤ ꯑꯩꯈꯣꯏ ꯄꯦꯟꯗꯗꯅꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯅ ꯐꯠꯂꯝꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯒ ꯇꯥꯟꯅ ꯈꯣꯠꯅꯗꯅ ꯇꯧꯕꯅꯦꯅ ꯍꯥꯏꯀꯣ ꯃꯌꯥꯝꯅꯁꯨ ꯍꯥꯏꯑꯦ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯈꯔ ꯌꯥꯝꯗꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯧꯒꯗꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯩꯅꯔꯨꯔꯗꯤ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯏ ꯆꯩꯁꯨ ꯆꯥꯏ ꯈꯪꯉꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯁꯦꯜꯗꯤ ꯃꯥꯁꯦ ꯈꯔ ꯂꯧꯈꯤꯕꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯒꯦꯅ ꯈꯟꯗ꯭ꯔꯦ ꯄꯥꯟꯁꯨ ꯄꯥꯅꯤꯡꯗ꯭ꯔꯦ ꯄꯥꯜꯂꯒꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯀꯣ ꯄꯥꯟꯗꯕꯤꯗ ꯂꯩꯔꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯈꯟꯖꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯅꯨꯄꯥꯁꯦ ꯈꯪꯅꯔꯤꯅꯤ ꯅꯨꯡꯁꯤꯅꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯣꯏ ꯃꯌꯥꯝꯁꯨ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯍꯦꯛ ꯍꯥꯏꯔꯒꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯃꯦ ꯁꯤꯁꯦ ꯄꯨꯔꯥ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯔꯛꯑꯦꯕꯀꯣ ꯀꯩꯁꯨ ꯈꯟꯅꯗꯕꯩ ꯇꯥꯏꯞꯇꯁꯨ ꯂꯧꯅꯔꯛꯑꯦꯕꯀꯣ ꯅꯨꯄꯤ ꯈꯔꯗꯤ ꯌꯦꯡꯉꯣ 2-3ꯂꯛꯀ ꯆꯦꯜꯂꯨꯔꯒꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯕꯀꯣ ꯃꯁꯤ ꯃꯇꯝꯅꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯅꯕꯤꯅꯔ ꯑꯣꯏꯍꯜꯂꯛꯏꯔꯥ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯠꯇꯕ ꯆꯠꯅꯕꯤꯁꯦ ꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯒ꯭ꯌꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯃꯤꯟꯅꯔꯒ ꯀꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯅꯨꯄꯤꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯗꯤ ꯄꯥꯞꯀꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯒꯗꯤ ꯍꯟꯇꯣꯔꯛꯄꯁꯦ ꯌꯥꯝ ꯋꯥꯏꯗꯅꯀꯣ ꯅꯪꯕꯨ ꯂꯧꯕꯤꯒꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯁꯨꯡꯊꯝ ꯊꯝꯒꯅꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗ ꯊꯥꯖꯕ ꯀꯌꯥ ꯄꯤꯔꯨꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ